मैम खुरुमजरी बिरिबस इम्पैक्ट न्यूज़ नि मनung hunna ki thorom खेत्रमयुम प्रेमचान मैम उतराम नौक्षरी मणिपुर लेब तोंगान तोंगान बा इशू सिंगी मनung da थबक लौख्रब मतुंग da चाही क्या नमसलगा थंबा अदुगा रिजल्ट सुहाई हाइदोखिदबा फावबा लेब दुगुंबा इशू सिंगी मरक्ता मसिसु अमनि अदुना मरम मोरकांदा हौजिकसु तोंगान तोंगान बा डिपार्टमेंट सिंगी थबक लौख्रब मतुंग da फल हाइदोक्तना कोई कैंडिडेट क्या हाइदोरकनी हाइबगी आसादा गायबा कैंडिडेट क्या गायबी अब गायरम मतुंगदा हाइदोक्तबदगी अतोप थबक अमुक थाबसु यादबा चाही हेलकांदा लोइखिबा क्या अमसु लेरी अदुमकपु हौजिमक स्टेटसगी ओरिबा फिबम असिदा वाटलिबा एम्प्लॉई सिंग अदुगा लेरिबा कोगी डिपार्टमेंट सिंग असिना लौनबा मु होनरकपा अदुमकपु ममांग लौखिबा मयामदुदी अमुक करिगिदमकता नमसल थमिबनो हाइबनो चिंगबा वफम क्या अमा लाकपा अदुना मरम मोरकांदा रिजल्ट हाइदोक्ट्रि फावबदी रिक्रूटमेंट तौबिगनु कायना हाइबगी वफम सि लाकपना मरम मोरकांदा ngasi कोना थमजोरिबा टॉपिक असि नो रिजल्ट्स नो रिक्रूटमेंट हाइबा हिरमसगी मतंगनी हाइबा हिरमसगी मतंगदा मनung हुन खनारबा ngasi इम्पैक्ट न्यूज़ की स्टूडियो लेक्शन बिरिबसी इहान हानबदा अगी हेग यथमना फंबिरिबसी प्लानिंग डिपार्टमेंट हाना रिसर्च ऑफिसर ओबिरंबा लाइश्रम शरतनी ओजाबा हमतराम नोक्चरी मथंग लेक्शन बिरिबसना मणिपुर की सीनियर जर्नलिस्ट अहोंग संगम मुबीनी ओजाबा शराम नोक्चरी अदुगा ये इथंग थंग लेक्शन बिरिबसना मल्टीटास्किंग स्टाफ हाइबा तारे एजुकेशन एज ना 2016 नमदी 18 गिदा 18 की बेस लौखिबसिंग अदुगी पुनसलगा सेंबा जेएसी की जनरल सेक्रेटरी लाइश्रम इबोम चानी ओजाबा शराम नोक्चरी थबक से रिक्रूटमेंट की दमकता रिटर्न टेस्ट तौरे इंटरव्यू तौरे हॉल हाइदोकदा बगत गायरबने अंदरगा हाइदोक्ट्रिबिजि करिगिनो बिजिदि आई थिंक मसिदि सरकार मसिगे पाकुमजे सरकार पीबी पानी न कल्ले मरमदि अखोइना चावना येंबददि अखोइगी थबकसे लौरिबा थबकसे दरकार की मतुगिन लौरिबने मणिपुर सरकार दा पब्लिक से अवेयर ओइबिगदबा मना होल सैंक्शन पोस्ट से इहाना अमदा पोस्ट क्रिएशन तौबनी करिंगबा डिपार्टमेंट करगी करिंगबा एजेंसी करगी करिंगबा स्कूल करगी हारिबा मयाम से पोस्ट सिंजाना सैंक्शन तौवेबा पोस्ट सिंग सैंक्शन तौरे सैंक्शन तौरिबा पोस्ट की रिक्रूटमेंट रूल सेमे रिक्रूटमेंट रूल सेमगा पोस्ट सिंग हापनबा पैसा से बजेट हापगा थम्मिबने अदुना फाइनेंस डिपार्टमेंट करी तौई फाइनेंस डिपार्टमेंट चाही के पोस्ट सिंग दरकार लेबरा लेतबरा हाइबजे हौजिक आई रिटायर तौजरबनिना हौजिकदी ngara nan kai thoibano du dei khajidre ai khoine tawjeringi matam jupada sahi magi financial year loisilakpada posting ji dakar leibra leitabra leitraga leite haro leiragana extension tawgaduri bine posting se post extension creation tawriba posting se mi extend tawbana taba haiba post creation extension taweba alo dakar leitragadi फंदो मरीदमता खाइबे फंदो अरेमदा सिनदन लैयेदना या पुलिस तौरो हाबने जिंग मयाम अदगी मतम गुइने करी लौद्रिमनो फॉर द लास्ट 3 years 4 years पोसे हांगन नर सुम थामिबा करिगिनो अदुसु यादबनी नियोंग मतुगिनदी अदुना हाउजिक से चाही कया मा पोसिंग से हांगन दर थामिबगी हाइदोक्तना थामिबगी मरम से करिनो आइना खंजबदा बजेट दि पोसिंग लौबगी पैसा हापम बनी हापते यादे मरम दि सैंक्शन पोसिंग दि पैसा लोय हापे हजरिबा सेक्रेटरी के सैंक्शन पोस्ट क्या नो पीआईसी की सैंक्शन पोस्ट क्या नो मेडिकल की सैंक्शन पोस्ट क्या नो एजुकेशन की ओजा क्या सैंक्शन पोस्ट नो हाइब सैंक्शन पोस्ट मैम जिगदी अखोइगी पैसा खागा बजेट हापिबनी अदा थबक तो हापद्रगदी मरि फॉल आउट से कइनो नेगेटिव फॉल आउट है बतारे नंबर 1 सरकार मी हापगा पब्लिक सर्विस डिलीवरी प्रजा की तौदब थब अंगांग लाइक तंबीबगी खंगदे अदगी अना लायंबगी खंगदे सेक्रेटरियल वास खंगदे आईटी की कनो खंगदे मयाम पुनुम से पब्लिक सर्विस की ने थब हापे मयाम से अदो बे लौद्र बोइदि मी जुंगी सर्विस फंगरोय देन गवर्नेंस विल सफर अमना करिनो ईयर मार्क तौदना थमिबा सैंक्शन पोस्ट मयांगी पैसा सिंगदो मधु सिजनदना मधु अदुम तान लेरे अदुना हौजिकटी ऑप्टिमम यूटिलाइजेशन ऑफ रिसोर्सेस सबनी बजेट की नंबर 1 कंसेप्ट टी पीरिबा अखोई पैसा मैम खाइबा पैसा मैम से अखोइना ऑप्टिमम लेवल सिजना बाइबन ऑप्टिमम माइदी यारिगै अखोई कानबद सिजना बाइबन अदो पैसा मैम दो थबक लोबगी सैंक्शन पोस्ट की पैसा थम्मे थबक तो लौद्रबोदी पैसा इंगो आइडल होय दुम द फैक्ट कैन द फाइनेंशियल ईयर कदाय दो समयर मधु अमुक यूटिलाइज तो बको हाइबरुदी मधुदी अखोइना ऑप्टिमम यूटिलाइजेशन ऑफ रिसोर्स की कंसेप्ट की वांगबददी लेरे अदुना मसे
ꯊꯕꯛ ꯂꯧꯕꯤꯈ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤ ꯍꯥꯏꯗꯣꯛꯇꯕꯒꯤ ꯃꯔꯝꯁꯦ ꯁꯔꯀꯥꯔꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯐꯝ ꯊꯣꯛꯏ ꯃꯔꯝꯗꯤ ꯃꯗꯨꯗ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝꯗꯨꯗꯩꯗ ꯀꯔꯤꯒꯤꯗꯃꯛꯇ ꯄꯩꯈꯥ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛ ꯀꯨꯏꯅ ꯆꯍꯤ 5 ꯊꯝꯕꯒꯤ ꯃꯔꯝꯁꯤ ꯂꯤꯒꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯂꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯒꯤ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯁꯔꯀꯥꯔꯅ ꯃꯁꯤꯗꯤ ꯊꯝꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏꯒꯤ MTS ꯃꯅꯤꯄꯨꯔ ꯏꯗꯨꯀꯦꯁꯟ ꯗꯥꯏꯔꯦꯛꯇꯔ ꯏꯗꯨꯀꯦꯁꯟ ꯑꯦꯁꯅ ꯂꯧꯈꯤꯕꯁꯤ ꯁꯣꯛ 2016ꯗꯅꯤ ꯃꯁꯤ ꯃꯇꯝꯗꯨꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯖꯥ ꯂꯠꯇꯅ ꯂꯧꯈꯤꯕꯅꯤ ꯑꯗꯩ 2018ꯗ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤ 2016ꯗ ꯑꯩꯈꯣꯏꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯇꯧꯕ ꯉꯝꯗꯕꯗꯒꯤ 18ꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯑꯍꯥꯟꯕꯁꯤ 219ꯅꯦꯕ 18ꯗ ꯑꯃꯨꯛ 200 ꯑꯃ ꯍꯦꯟꯒꯠꯂꯒ 139 ꯂꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯑꯣꯖꯥ ꯔꯥꯙꯦꯁ꯭ꯌꯥꯝ ꯑꯅꯦꯕꯜ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒ 2019ꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ 10ꯁꯤꯗ ꯑꯩꯈꯣꯏ ꯀꯦꯟꯗꯤꯗꯦꯠꯁꯦ ꯔꯤꯇꯔꯟ ꯇꯦꯁ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯦꯕ ꯃꯁꯤꯗꯒꯤ ꯍꯥꯏꯗꯣꯔꯛꯇꯕꯗꯒꯤ JAC ꯁꯦꯝꯃꯛꯄꯅꯦꯕ JAC ꯁꯦꯝꯃꯤꯁꯤ 2020ꯗꯒꯤ ꯁꯦꯝꯃꯒ ꯌꯥꯝ ꯀꯟꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯌꯥꯕ ꯇꯧꯔꯦ ꯑꯗꯨꯕꯨ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕꯗꯤ ꯑꯣꯖꯥꯁꯤ ꯑꯩꯈꯣꯏ ꯔꯦꯁꯄꯣꯟꯁ ꯑꯝꯇ ꯐꯪꯗꯦ ꯎꯅꯕ ꯌꯥꯕ ꯎꯅꯔꯦ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯎꯅꯔꯤꯁꯦ ꯃꯁꯤꯡ ꯂꯥꯡꯉꯝꯗ꯭ꯔꯦ ꯀꯔꯤ ꯋꯥꯐꯝꯒꯗꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯑꯣꯅꯦꯕꯜ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯍꯥꯏꯕꯗꯤ 2021ꯗꯒꯤ ꯍꯧꯅ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯃꯦ ꯑꯗꯨꯒ ꯆꯞ ꯆꯥꯕ ꯔꯦꯁꯄꯣꯟꯁꯇꯤ ꯑꯝꯇ ꯄꯤꯗꯕ ꯑꯗ ꯁꯦꯝ ꯃꯁꯥꯅꯁꯨ 2021ꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯍꯥꯏꯗꯣꯛꯑꯅꯤ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯑꯗ ꯑꯦꯄ꯭ꯂꯤꯀꯥꯟꯁꯤ ꯄꯨꯂꯞꯅ ꯃꯤ 19,000 ꯂꯣꯝꯅꯤ ꯄꯣꯁ 193ꯁꯤꯒꯤ ꯑꯗꯨꯒ 50%ꯗꯤ ꯑꯦꯁ ꯕꯥꯔ ꯑꯣꯏꯔꯦꯕ ꯌꯥꯝꯅ ꯕꯥꯔ ꯑꯣꯏꯔꯦꯕ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯍꯥꯏꯗꯣꯛꯅꯤ ꯑꯃꯁꯨꯡ ꯍꯥꯏꯗꯣꯛꯑꯁꯨ ꯈꯪꯗꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛꯁꯦ ꯍꯥꯏꯗꯣꯛꯑꯒꯁꯨ ꯑꯦꯁ ꯕꯥꯔ ꯑꯣꯏꯍꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏꯒꯤ ꯆꯟꯅꯐꯝꯁꯦ ꯂꯩꯇ꯭ꯔꯦꯕ ꯃꯈꯣꯏꯁꯦ ꯀꯗꯥꯏꯗ ꯆꯟꯅꯗꯣꯏꯅꯣ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯋꯥꯖꯔꯤꯁꯤ ꯑꯗꯩ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯅ JACꯅ ꯑꯩꯈꯣꯏꯅ ꯇꯛꯆꯔꯤꯁꯤ ꯁꯦꯝꯁꯤ ꯑꯃꯇ ꯑꯣꯅꯦꯕꯜ ꯁꯦꯝꯁꯤ ꯎꯅꯒꯦꯅ ꯑꯩꯈꯣꯏ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯑꯣꯔꯗꯔꯁꯤ ꯃꯁꯤꯡ ꯂꯥꯡꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯂꯧꯕ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯑꯣꯔꯗꯔꯁꯤ 2020ꯗꯒꯤ ꯂꯧꯔꯛꯄꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯅꯕꯒꯤ ꯑꯌꯥꯕ ꯄꯤꯗꯦꯕ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯈꯜ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕꯅꯦꯕ ꯁ꯭ꯇ꯭ꯔꯥꯏꯛꯁꯤ ꯇꯧꯕ ꯌꯥꯕ ꯇꯧꯔꯦ ꯗꯥꯏꯔꯦꯛꯇꯔꯒꯤ ꯁꯣ ꯂꯣꯟꯕ ꯌꯥꯎꯔꯦ 2020ꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯎꯅꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯗ꯭ꯔꯤꯕ ꯑꯗꯨꯅ JACꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯒꯤ ꯂꯩꯔꯤꯕ ꯂꯝꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯤꯅ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯕ ꯃꯁꯤ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯊꯕꯛꯁꯤ ꯅꯣꯏꯗꯣ ꯎꯅꯔꯒ ꯍꯥꯏꯗꯣꯛꯅꯤ ꯑꯃꯁꯨꯡ ꯍꯥꯏꯗꯣꯛꯑꯣꯏ ꯍꯥꯏꯕꯒꯤ ꯃꯔꯝꯁꯦ ꯑꯩꯈꯣꯏꯗ ꯁꯨꯛꯄꯤ ꯄꯤꯗꯕꯅꯦꯕ ꯑꯗꯣ ꯁꯨꯖꯤꯜꯂꯛꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯆꯍꯤ 7 ꯍꯦꯟꯖꯜꯂꯛꯑꯦꯕ ꯆꯍꯤ 7 ꯍꯦꯟꯖꯜꯂꯛꯄ ꯍꯥꯏꯁꯤ ꯑꯩ ꯏꯁꯥꯃꯛꯄꯨ ꯑꯦꯁ ꯕꯥꯔ ꯑꯣꯏꯔꯕꯅꯤ ꯑꯩꯉꯣꯟꯗ ꯍꯦꯟꯕ ꯃꯌꯥꯝ ꯑꯦꯁ ꯕꯥꯔ ꯑꯣꯏꯕ ꯌꯥꯎꯔꯤꯕ ꯃꯈꯣꯏꯒꯤ ꯆꯟꯅꯐꯝꯁꯦ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯅꯣꯚꯦꯜ ꯁꯦꯝꯁꯦ ꯎꯅꯕ ꯃꯇꯝꯗ ꯑꯌꯥꯕꯁꯦ ꯄꯤꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯈꯥ ꯑꯌꯥꯝꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯦ ꯇꯧꯕ ꯌꯥꯕ ꯁ꯭ꯇ꯭ꯔꯥꯏꯛꯁꯤ ꯁꯨꯖꯜꯂꯛꯑꯦ ꯑꯗꯒꯤ ꯍꯧꯖꯤꯛꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯐꯠꯇꯕꯅꯤꯅ ꯕꯟ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯇ ꯍꯔꯥꯁꯃꯦꯟ ꯄꯤꯕ ꯌꯥꯕꯗꯤ ꯑꯩꯈꯣꯏ JACꯅ ꯇꯧꯖꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯁꯥꯎꯅꯤꯡꯉꯤꯁꯤ나 ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ JACꯒꯤ ꯃꯤꯑꯣꯏꯁꯤ ꯑꯩꯈꯣꯏ ꯁꯦꯝ ꯑꯣꯅꯦꯕꯜ ꯁꯥꯔ ꯕꯤꯔꯦꯟꯅ ꯎꯅꯔꯒ ꯅꯣꯏ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯅꯠꯇ꯭ꯔꯒ ꯁꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯎꯅꯕꯁꯨ ꯐꯪꯗꯦ ꯑꯗꯒꯤ ꯄꯦꯄꯔꯗꯁꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯁꯨ ꯊꯕꯛꯁꯤꯒꯤ ꯃꯔꯝꯁꯦ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕꯒꯤ ꯃꯔꯝꯁꯦ ꯁꯨꯛꯐꯣꯡ ꯐꯣꯡꯗꯣꯛꯇꯦꯕ ꯐꯣꯡꯗꯣꯛꯇꯕ ꯆꯍꯤ 9 ꯁꯨꯖꯤꯜꯂꯛꯀꯗꯣꯔꯦꯕ ꯃꯅꯤꯄꯨꯔꯁꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒ ꯌꯦꯡꯅꯕꯗ ꯊꯕꯛ ꯐꯪꯗꯕꯒꯤ ꯆꯥꯡꯁꯤ ꯌꯥꯝ ꯋꯥꯡꯉꯤ ꯑꯩꯈꯣꯏꯒꯤ ꯄꯤꯔꯤꯌꯣꯗꯤꯛ ꯂꯦꯕꯔ ꯐꯣꯔꯁꯅ ꯄꯤꯕ 21-22ꯒꯤ ꯔꯤꯄꯣꯔꯠꯇ ꯃꯅꯤꯄꯨꯔꯅ ꯊꯕꯛ ꯐꯪꯗꯕꯒꯤ ꯆꯥꯡꯁꯤ 9% ꯑꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦल ꯂꯦꯚꯦꯜꯗꯗꯤ 4.1 ꯈꯛꯇꯪ ꯑꯣꯏ ꯑꯩꯈꯣꯏ ꯗꯕꯜꯗꯒꯤ ꯃꯅꯤꯄꯨꯔꯅ ꯈꯔ ꯂꯨꯝꯅ ꯂꯩꯕꯅꯤ ꯁꯤꯒꯨꯝꯕ ꯁ꯭ꯇꯦꯠꯁꯤꯗꯩꯗ ꯊꯕꯛ ꯐꯪꯗꯕꯁꯤ ꯌꯥꯝ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯊꯕꯛ ꯂꯧꯒꯅꯤ ꯍꯥꯏꯔꯒ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯤꯌꯥꯝꯗꯒꯤ ꯀꯔꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯑꯒ ꯁꯥꯈꯤ ꯁꯥꯕꯣꯟ ꯄꯤꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯊꯕꯛ ꯑꯃ ꯂꯧꯕꯗ ꯄꯩꯁꯥ ꯂꯧꯅꯩ ꯍꯥꯏꯕꯁꯤꯗꯤ ꯑꯣꯄꯟ ꯁꯤꯀ꯭ꯔꯦꯠ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯈꯣꯝꯅꯅꯕ ꯇꯧꯕ꯭ꯔꯥ ꯁꯦ ꯖꯣꯕꯁꯤ ꯀꯧꯔꯒꯗꯤ ꯃꯤ ꯌꯥꯝꯕꯅꯤꯅ ꯑꯦꯄ꯭ꯂꯥꯏ ꯌꯥꯝ ꯇꯧꯔꯦ ꯍꯧꯖꯤꯛ ꯇꯥꯛꯄꯤꯗꯨꯅꯦ ꯄꯣꯁ 100ꯒ ꯈꯤꯇꯪ ꯍꯦꯟꯕꯗ 19,000 ꯂꯣꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯦ ꯍꯥꯏꯗꯣ ꯐꯣꯝ ꯈꯛꯇ ꯌꯣꯟꯕꯗ ꯂꯨꯄꯥ 10 ꯌꯣꯜꯂꯁꯨ ꯑꯗꯨꯝ ꯌꯥꯝꯃꯦ ꯁꯤꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯥꯛꯑꯦ ꯑꯗꯒꯤ ꯇꯁꯦꯡꯅ ꯄꯣꯁꯇꯨ ꯚꯦꯀꯦꯟ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯄꯣꯁꯇꯨ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟꯁꯤ ꯇꯧꯅꯤꯡꯉꯥꯏ ꯂꯩꯔꯛꯑꯦꯕ ꯑꯗꯨꯅ ꯊꯕꯛ ꯂꯧꯕꯁꯤꯗꯩꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯂꯩꯕꯒꯤ ꯃꯑꯣꯡꯗꯤ ꯑꯩꯈꯣꯏ ꯂꯥꯁ ꯁꯣ ꯃꯦꯅꯤ ꯏꯌꯔꯁ ꯑꯩꯈꯣꯏ ꯑꯝꯇ ꯎꯗ꯭ꯔꯦ ꯁꯤ ꯒꯚꯔꯟꯃꯦꯟꯠ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯣ ꯃꯦꯅꯤ ꯏꯌꯔꯁ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯂꯧꯕꯒꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤꯗꯤ ꯑꯩꯈꯣꯏ ꯎꯗ꯭ꯔꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯔ ꯕꯥꯕꯨꯅ ꯊꯝꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯁꯨ ꯄ꯭ꯔꯦꯝꯆꯥꯟꯗ ꯍꯪꯕꯤꯕ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯁꯦꯂꯦꯛꯁꯟ ꯀꯃꯤꯁꯟꯒꯤ
ꯃꯑꯣꯡꯗ ꯁ꯭ꯇꯦꯠꯀꯤ ꯁ꯭ꯇꯥꯐ ꯁꯦꯂꯦꯛꯁꯟ ꯀꯃꯤꯁꯟꯒꯨꯝꯕ ꯑꯃ ꯂꯤꯡꯉꯒ ꯑꯦꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯍꯥꯡꯉꯤꯕ ꯊꯕꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯁꯦꯂꯦꯛꯁꯟ ꯀꯃꯤꯁꯟꯗꯨꯗ ꯄꯤꯁꯜꯂꯒ ꯁ꯭ꯇꯥꯐ ꯁꯦꯂꯦꯛꯁꯟ ꯀꯃꯤꯁꯟꯗꯨꯅ ꯆꯍꯤꯒꯤ ꯑꯣꯏꯅ ꯄꯤꯔꯤꯌꯣꯗꯤꯛ ꯍꯥꯏꯇꯥꯔꯦꯀꯣ ꯆꯍꯤꯒꯤ ꯑꯣꯏꯅ ꯍꯟꯗꯛꯇꯤ ꯚꯦꯀꯦꯟꯁꯤꯁꯤ 100 ꯂꯩꯔꯦ 100ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯦꯔꯥꯅꯤ ꯉꯥꯛꯇꯅꯤ ꯅꯠꯇ꯭ꯔꯒ ꯑꯣꯐꯤꯁꯥꯔꯅꯤ ꯅꯠꯇ꯭ꯔꯒ ꯇꯦꯛꯅꯤꯀꯦꯜꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯃꯣꯏꯅ ꯁꯦꯝꯖꯕ ꯇꯥꯔꯦ ꯃꯥꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯃꯗꯨꯗꯩꯗ ꯑꯩꯈꯣꯏ ꯄꯔꯤꯈꯥ ꯇꯧꯔꯒ ꯑꯩꯈꯣꯏ ꯌꯨ ꯄꯤ ꯑꯦꯁ ꯁꯤꯅꯒ ꯇꯧꯔꯤꯗꯅ ꯁ꯭ꯇꯥꯐ ꯁꯦꯂꯦꯛꯁꯟꯁꯨ ꯇꯧꯔꯤ ꯌꯨ ꯄꯤ ꯑꯦꯁꯁꯨ ꯇꯧꯔꯤ ꯌꯨ ꯄꯤ ꯑꯦꯁꯁꯤ ꯇꯧꯕ ꯀꯥꯟꯁꯤꯗ ꯔꯦꯚꯤꯅ꯭ꯌꯨꯗ ꯆꯠꯈꯤꯕ ꯑꯗꯒꯤ ꯄꯨꯂꯤꯁ ꯁꯥꯔꯚꯤꯁꯇ ꯆꯠꯈꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯁꯥꯔꯚꯤꯁꯇ ꯆꯠꯄ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯈꯥꯏꯗꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯃꯊꯧꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦ ꯍꯧꯖꯤꯛꯀꯤ ꯁ꯭ꯇꯦꯠ ꯁ꯭ꯇꯥꯐ ꯁꯦꯂꯦꯛꯁꯟ ꯀꯃꯤꯁꯟꯗꯨꯅ ꯄꯔꯤꯈꯥ ꯇꯧꯔꯀꯥꯟꯗ ꯃꯤ 50 ꯑꯃꯗꯤ ꯃꯣꯏꯁꯤꯗꯤ ꯁꯤꯗꯩꯗ ꯌꯥꯝ ꯍꯩꯊꯣꯏ-ꯁꯤꯡꯊꯣꯏꯕꯅꯤ ꯃꯣꯏꯅ ꯐꯥꯏꯅꯥꯟꯁꯇ ꯆꯪꯕ ꯌꯥꯅꯤ ꯃꯣꯏꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯆꯪꯕ ꯌꯥꯅꯤ ꯃꯣꯏꯅ ꯀ꯭ꯂꯔꯤꯀꯦꯜꯗ ꯌꯥꯅꯤ ꯃꯣꯏꯅ ꯑꯗꯨ ꯌꯥꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯗ ꯃꯣꯏꯅ ꯗꯤꯁꯥꯏꯠ ꯇꯧꯖꯒꯗꯧꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯂꯤꯡꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯃꯗꯨ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯈꯔꯗꯤ ꯍꯧꯖꯤꯛ ꯂꯩꯈ꯭ꯔꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤ ꯑꯩꯈꯣꯏꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯑꯦꯖ ꯈꯛꯀꯤ ꯏꯅꯥꯎꯁꯤꯡꯅ ꯊꯝꯕꯤꯕꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯊꯕꯛꯁꯤ ꯆꯪꯅꯅꯕ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯔꯕ ꯑꯗꯨꯒ ꯔꯤꯇꯔꯟꯐꯥꯎ ꯂꯣꯏꯔꯕ ꯀꯅꯥꯒꯨꯝꯕ ꯃꯐꯝ ꯈꯔꯗꯅ ꯚꯥꯏꯚꯥ ꯐꯥꯎꯕ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯑꯗꯨꯐꯥꯎꯗ ꯍꯥꯏꯗꯣꯛꯇꯕꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯁꯣꯁꯥꯏꯇꯤꯁꯤꯗ ꯌꯥꯝ ꯅꯦꯒꯦꯇꯤꯚ ꯏꯝꯄꯦꯛ ꯑꯃ ꯂꯩꯌꯦꯕ ꯃꯁꯤ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤꯗꯗꯤ ꯑꯆꯧꯕ ꯀꯣꯜ ꯀꯔꯈꯅꯥ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯟꯗꯁꯇ꯭ꯔꯤ ꯂꯩꯇꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔ ꯑꯆꯧꯕ ꯏꯟꯊꯤꯉꯥꯏꯅ ꯂꯩꯇꯦ ꯑꯗꯒꯤ ꯃꯌꯥꯝꯅ ꯌꯥꯝ ꯀꯟꯅ ꯑꯁꯥ ꯇꯧꯔꯤꯕ ꯇꯨꯔꯤꯖꯝꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯁꯥ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯖꯣꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯤ ꯒꯚꯔꯟꯃꯦꯟꯠ ꯁꯥꯔꯚꯤꯁ ꯅꯠꯇꯕꯁꯤ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯂꯤꯛꯑꯦ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠ ꯁꯥꯔꯚꯤꯁ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯇꯥꯟꯅꯕꯗꯧ ꯇꯧꯔꯦꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯂꯩꯔꯤꯁꯤ ꯒꯚꯔꯟꯃꯦꯟꯠ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏꯅ ꯒꯦꯔꯦꯟꯇꯤ ꯑꯃ ꯑꯣꯏꯅ ꯂꯧꯔꯦꯕ ꯁꯤꯗ ꯇꯧꯔꯒꯗꯤ ꯑꯣꯐꯤꯁ ꯀꯥꯒꯦꯔꯥ ꯀꯥꯔꯣꯏꯔꯥ ꯅꯥꯒꯦꯔꯥ ꯅꯥꯔꯣꯏꯔꯥ ꯑꯗꯨꯝ ꯇꯣꯂꯣꯞ ꯐꯪꯒꯅꯤ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯗꯣ ꯑꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯑꯣꯞꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯨ ꯑꯩꯈꯣꯏ ꯈꯟꯗ꯭ꯔꯦꯕ ꯁꯤꯗꯩꯗ ꯑꯩꯅ ꯀꯩꯅꯣꯃ ꯀꯣꯠ ꯃꯆꯥ ꯑꯃꯈꯛ ꯑꯩ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯍꯥꯏꯖꯔꯝꯒꯦ ꯑꯩꯈꯣꯏꯒꯤ ꯆꯤꯅꯥꯒꯤ ꯑꯩꯈꯣꯏ alibaba.com ꯂꯤꯡꯈꯠꯂꯝꯕ ꯖꯦꯛ ꯃꯥꯅ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯌꯣꯡꯗ ꯅꯪꯅ ꯂꯐꯣꯏ ꯂꯐꯥꯡ ꯑꯃꯒ $100 ꯄꯤꯕꯗ ꯌꯣꯡꯗꯨꯗꯤ ꯂꯐꯣꯏꯗꯨ ꯈꯟꯈꯤꯅꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ $100 ꯂꯐꯣꯏ ꯂꯐꯥꯡ ꯌꯥꯝ ꯂꯩ ꯌꯥꯏ ꯁꯤ ꯃꯥ ꯈꯪꯗꯦꯕ ꯑꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯗꯤ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯀꯩꯅꯣ ꯃꯥꯏ ꯑꯣꯞꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯣꯞꯁꯟꯗꯣ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯅ ꯄꯤꯕ ꯉꯝꯗꯕ꯭ꯔꯥ ꯁꯤꯁꯇꯦꯝꯁꯤꯅ ꯐꯪꯍꯟꯗꯕ꯭ꯔꯥ ꯑꯩꯈꯣꯏꯗ ꯃꯗꯨ ꯑꯣꯞꯁꯟꯗꯣ ꯑꯝꯇ ꯈꯟꯗ꯭ꯔꯦꯕ ꯑꯣꯟꯂꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯂꯧ ꯌꯣꯟꯊꯣꯛꯑꯒ ꯄꯩꯁꯥ ꯄꯤꯔꯨꯅꯤ ꯍꯥꯏꯕꯗꯨꯅꯦꯕ